National Highway 137A miyamna Mayai Lambi haina khangnariba lambi asi matam sangna sembiraktabana fibam yamna thina soksilakpana maram oiraga nongma kangdana accident kaya thorakpa icham chamjaba miyoi kaya amabu soinaiba oihankiba ana layengi chatpada hospital yauba nangdana laikidaba kaya ama yaurakpana miyam pumnamaki awaba koknanaba Mayai Lambi apun malup Malalna yamna kupna khanarabagi matungina haukiba October gi tang 13 sagolsel numitki ahing nongyaidagi Mayai Lambibu Matamga chunaba lambi ama oina sembidriba fauba matam kaktana lambi asi Thingbagi Khongjang ama changsinki. Numit nini chupna lambi Thingbagi Khongjang changsilaklaba matungda October gi tang 19 thangza numitki nungthil pungani taba matamda Imphal West ki Deputy Commissioner DC Public Works Department PWD gi engineer sing contractor sing loinana Malal gi apunba member sing yauna DC office ta faminaduna ningol chakauba mamangda lambi asigi pothole menba loisinbaga loinana Makatana semba loisilagani haibagi thazaba pirakpaga loinana lambi Thingbagi Khongjang adu handokhi adubu nung khara thaba koilamati khara thaba natana mathau taba thabak sing fazana tawbirakpa leitri maruoina fibam thina sokliba samuraudagi pisum faubagi lambi asi mamangda leiramliba lambi asigi fibam adudagi henadum soksinba henlakhi lambi sembagi thaudang lauriba PWD gi engineer sing amadi contractor singna lambi asigi nakiyata leiriba miyam asibu miyoiba amagum oina khanbidre panglaida leiba adumak leijarabasu semdrabasu yagani khali haiba asi tawrakliba thabak asigi mawong asina chapchana takli district amagi deputy commissioner DC yauna thazaba pibikhiba thabakpu thawoiraktaba asi DC asi PWD gi engineer sing amadi contractor singi makhada leirabra haibagi wahang amasu thorakli mathau masak khangdaba lambi asi sembagi thaudang laubiriba engineer sing contractor sing asi para ama tambibagi tangai fadaba leire khanjabaga loinana lakliba November gi tang 12 irai numit inglisingani kunmanga faubagi manungda Mayai Lambi wahengbam laikhaidagi wangoi fauba asi sembidrabadi Mayai Lambi apun malup Malalna mathangi numit November gi tang 12 thangza numitagi akanba Khongjang changsinba hauragani haina Mayai Lambi apun malup ki secretary Sandam Bizoina fongdokre Manipurgi leidiba tongan national highway singdagi khwaidagi sotharaba lambiana ama oiriba Mayai Lambi asi sembiu matangga chunaba lambian ama sembiu haiduna haukiba koi October gi tarik 13 ka koi Mayai Lambi apun balubna lambian ase matangga chunaba lambian ama oina sembina bagi damakta koi bangi khomjin chinginjaki matanggi numinini kolakpa koi October gi tarik 19 da koi Imphal West ki DC aduga PWD gi engineer sing loinana contractor sing loinana koi gi malan gi apunma thongi singa koi nungthil gi pon ani taba matamda koi babu para ki DC complex da koi punna phamina amana maram hoya kansida ningol chakho mamangda pol hole sing asi loina menba loiba loinana makha tarakula lambi la si sembi gi ni haiden thajaba pibedagi malana Khongjang adu handoktuna laki toimasung malana Khongjang hantok labo matungda lambi asi sembi bagi mahutta haibtare sembi bagi mahutta nomo gi lambian sigi fibam si nomo soksil lapna maram hoya kansida hojikti lambian se hojik sapya de fiamda lere department thajaba pibiriba koi sembi gini haibje somnatagi nung khara adagi koila khara chaiba natna koigi lambi la sida sembi bagi mami se ita ta dabana maram hoya kanda ngasi di Mayai Lambi chatya bagi lambian ama haibdo ji oide hani lobiye asigi mukongthang asi lakpada akoin hangjaning wahangdi mifam aduda akoigi DC masa yauna akoigi mifam aduda akoigi malan gi thomising loinana akoigi PWD gi engineer sing loinana contractor sing yauna sembi gani na thajaba pigiba thabaktu ngasi PWD gi engineer sing loinana akoigi contractor sing na thabak asi toroktabagi mami chaung tai sundok torokte habi yai toroktiba si sida wahang ama koi hangjaningi maramdi PWD gi engineer sing amadi akoigi contractor sing makada DC adi deputy commissioner si leibra haibase akoigi malangi saitagi ngasi achobo wahang ama tholei ado hangjaning wahang ama ngasi mak Mayai Lambi da leiriba Mayai Lambi gi nak yeta tariba praja sing ngasi PWD gi engineer sing amadi akoigi contractor sing na koi kari weina ubidibno miyoiba moina ubidabra akoi se thabak tawdasu yani makoi kaimta hairoi moidi pangi da lejedno haibu wakhalonta sum leirap haibaja akoi Mayai Lambi gi lambi se chachariba lambi se gi nak yeta tajariba praja myam se adoki mate khangbu ware maramasina mari leina ba lambi asi se manaba ga sobo dai da lowiriba PWD gi engineer sing amadi haiba contractor sing ase asi chap chaba para ama tambibagi tangai phadaba la tambiba darkar oi haina khanjaba loinana lagliba koi
ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 22 ꯑꯩꯈꯣꯏꯒꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏ ꯐꯥꯎꯕꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯕꯦꯟꯁꯤꯡ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕꯤꯗꯕ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 22 ꯊꯥꯡꯖ ꯅꯨꯃꯤꯠ 2025 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯂꯥꯟ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯂꯥꯟꯒ ꯆꯠꯃꯤꯟꯅꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯂꯧꯊꯣꯛꯆꯔꯤ